ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯊꯤꯟ ꯃꯃꯥ ꯃꯄꯥꯅ ꯀꯦꯅ ꯌꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯍꯟꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯃꯗꯤ ꯅꯨꯡꯁꯤꯔꯩꯁꯨ ꯃꯊꯟꯇ ꯄꯣꯛꯄꯤꯅꯤ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯔꯩꯅ ꯄꯥꯝꯖꯕꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯃꯅ ꯍꯥꯏ ꯏꯕꯦꯝꯃ ꯅꯨꯡꯁꯤꯔꯩ ꯂꯥꯛꯑꯣꯅꯦꯍꯦ ꯅꯪꯕꯣ꯫ ꯁꯦ ꯐꯤꯁꯤꯡꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯛꯑꯣꯅꯦ꯫ ꯏꯃꯥꯅꯅꯦ ꯅꯅꯦ ꯃꯦꯝꯃꯗꯒꯤ ꯂꯩꯔꯛꯄꯅꯤ꯫ ꯃꯆꯨꯁꯤꯡꯁꯦ ꯐꯖꯃꯟꯈꯤꯗꯨꯅꯅꯦ ꯍꯦꯛꯇ ꯃꯉꯥꯃꯛ ꯂꯩꯁꯤꯜꯂꯛꯑꯕꯅꯤ꯫ ꯅꯨꯡꯁꯤꯔꯩꯅ ꯏꯃꯥ ꯀꯩ ꯐꯤꯅꯣ? ꯏꯃꯥ ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩ, ꯌꯥꯝꯅ ꯄꯥꯝꯃꯦ ꯏꯃꯥ꯫ ꯃꯆꯨꯁꯤꯡꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯛꯆꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯏꯃꯥ, ꯑꯩ ꯏꯜꯂꯛꯀꯦ꯫ ꯇꯨ ꯐꯖꯕ꯭ꯔꯥ? ꯐꯖꯩ꯫ ꯏꯆꯥꯅ ꯁꯦꯠꯇꯣꯔꯛꯄ ꯏꯟꯊꯣꯔꯛꯄꯗꯤ ꯏꯄꯛꯇ ꯍꯦꯛ ꯄꯛꯆꯩ꯫ ꯊꯣꯡꯒꯥꯜꯗ ꯀꯅꯥꯅꯣ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯍꯩꯃꯥ ꯅꯅꯦ ꯃꯦꯝꯃꯅꯤꯅꯦꯍꯦ꯫ ꯍꯩꯃꯥ ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯪꯉꯣ ꯍꯦꯛꯇ ꯆꯪꯉꯣ ꯏꯅꯝꯃ꯫ ꯃꯦꯝꯃꯅ ꯂꯩꯃꯥ ꯑꯩꯁꯨ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯁꯪꯉꯤꯉꯩꯁꯤꯗ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥꯅ ꯀꯔꯤ ꯂꯩꯔꯤꯕ ꯍꯪꯒꯦꯅ ꯂꯥꯛꯏꯕꯅꯤ꯫ ꯍꯩꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯔꯩ ꯑꯣꯟꯊꯣꯛꯅ ꯄꯛꯆꯔꯦꯗ ꯐꯤꯁꯤꯡꯁꯤꯗꯤ꯫ ꯑꯩꯅꯅꯦ ꯐꯤꯁꯤꯡꯁꯦ ꯉꯔꯥꯡ ꯈꯣꯝꯒꯠꯂꯨꯕꯗ ꯃꯆꯨꯁꯤꯡꯁꯦ ꯐꯖꯃꯟꯈꯤꯗꯨꯅ ꯅꯃꯥꯗ ꯍꯦꯛꯇ ꯀꯧꯔꯒ ꯌꯦꯡꯍꯜꯂꯤꯕꯅꯤ꯫ ꯁꯤꯅ ꯑꯩꯅ ꯄꯥꯡꯕꯅꯤ, ꯁꯤꯃꯁꯨ ꯂꯧꯁꯤꯜꯂꯨꯁꯦ꯫ ꯍꯣꯏ ꯏꯅꯦ꯫ ꯑꯌꯥ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯁꯨ꯫ ꯏꯃꯥ ꯐꯖꯗ꯭ꯔꯤ ꯌꯦꯡꯉꯨꯅꯦ꯫ ꯍꯣ ꯐꯖꯩꯌꯦ ꯅꯅꯦꯅ ꯄꯤꯕ ꯍꯥꯏꯔꯦꯗꯅ ꯃꯤ ꯐꯤꯔꯣꯟꯕꯤꯅꯤꯗꯅ ꯑꯗꯨꯕꯨꯗꯤ꯫ ꯃꯦꯝꯃꯅ ꯑꯗ ꯇꯥꯏꯍꯦ ꯂꯩꯃꯥ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ꯫ ꯑꯗꯣ ꯅꯈꯣꯏꯒꯤꯁꯤꯕꯨ ꯀꯔꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯂꯩꯔꯤꯒꯦ? ꯂꯨꯍꯣꯡꯕꯁꯨ ꯍꯌꯦꯡꯗ ꯉꯥꯏꯔꯤ ꯅꯠꯇꯦ, ꯑꯎꯟꯄꯣꯠꯇꯤ ꯉꯁꯤ ꯊꯤꯜꯂꯨꯒꯗꯕ꯭ꯔꯥ? ꯍꯣꯏ ꯃꯥꯅꯤ ꯏꯅꯝꯃ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯁꯟ ꯒꯥꯔꯤꯗ ꯇꯧꯔꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯍꯣꯜꯍꯟꯈ꯭ꯔꯕꯅꯤ꯫ ꯄꯣꯠ ꯆꯩꯕꯨꯗꯤ ꯋꯥꯠꯇ꯭ꯔꯦꯗ, ꯁꯅꯥ ꯈꯔꯁꯨ ꯌꯥꯎꯖꯔꯤ꯫ ꯏꯆꯥ ꯃꯊꯟꯇꯅꯤ, ꯑꯗꯨꯅ ꯃꯄꯥꯅꯁꯨ ꯏꯆꯥꯒꯤꯗꯤ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯂꯣꯏꯅ ꯁꯨꯅ ꯂꯥꯡꯉꯤ ꯏꯅꯝꯃ꯫ ꯑꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ꯫ ꯍꯣꯏꯗ ꯅꯈꯣꯏꯅ ꯇꯥꯟꯁꯤꯜꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤ ꯅꯆꯥꯁꯤꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨ ꯄꯣꯛꯅꯔꯤꯕꯁꯦ ꯃꯈꯣꯏꯇꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯃꯝꯗ ꯁꯤꯟꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯂꯃꯟ ꯇꯣꯟꯕ ꯀꯣꯛꯄꯒꯨꯝꯕꯅꯤ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤ ꯏꯅꯝꯃ꯫ ꯏꯆꯥꯅ ꯃꯥꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯂꯩꯔꯨꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯌꯦꯠꯇ꯭ꯔꯤꯕꯁꯦ ꯃꯗꯨꯅꯤ ꯏꯆꯥꯒꯤ ꯃꯅꯤꯡꯗ ꯊꯨꯡꯂꯕꯗꯤ ꯌꯥꯔꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ꯫ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯅꯆꯥꯒꯤ ꯊꯧꯗꯥꯡ ꯂꯣꯏꯔꯕꯅꯤꯅ ꯅꯁꯥꯗ ꯂꯃꯟ ꯇꯣꯟꯕ ꯀꯣꯛꯄꯒꯨꯝ ꯋꯥꯏ ꯁꯪꯂꯦꯗꯣ ꯅꯨꯡꯉꯥꯏꯖꯔꯦꯗꯣ꯫ ꯃꯥꯅꯤ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯉꯣꯜꯅ ꯃꯐꯝ ꯆꯥꯕ ꯃꯐꯝꯗ ꯃꯈꯣꯏꯅ ꯄꯥꯝꯖꯕ ꯃꯀꯥꯗ ꯊꯨꯡꯈꯤꯗꯨꯅ ꯍꯔꯥꯎꯖꯕꯗꯣ ꯃꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯗꯤ꯫ ꯍꯥꯏ ꯏꯕꯦꯝꯃ ꯐꯤꯁꯤꯡꯁꯦ ꯍꯥꯟꯅꯒꯤ ꯈꯥꯎꯁꯤꯡꯗꯨꯗ ꯍꯥꯞꯆꯤꯜꯂꯨꯔꯣ, ꯍꯣꯔꯦꯟ ꯄꯣꯠ ꯆꯩ ꯄꯨꯕꯗ ꯁꯤꯁꯨ ꯌꯥꯎꯈꯤꯅꯕ꯫ ꯍꯣꯏ ꯏꯃꯥ, ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕ ꯂꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯤ ꯃꯥꯟꯅꯗꯕꯅꯤꯅ ꯐꯅ ꯍꯥꯏꯕꯤꯕ ꯃꯤꯅ ꯐꯅ ꯍꯥꯏꯕꯤ, ꯑꯗꯨꯒ ꯐꯠꯇꯅ ꯍꯥꯏꯅꯕ ꯃꯤꯅ ꯐꯠꯇꯕꯔꯣꯝꯗ ꯑꯗꯨꯃꯛ ꯄꯥꯎꯊꯣꯛꯄꯁꯨ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔꯅ ꯅꯨꯡꯁꯤꯔꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨ ꯌꯨꯉꯥꯎ ꯊꯤꯕ ꯅꯨꯄꯥꯅꯤ, ꯃꯗꯨꯗꯕꯨ ꯀꯔꯝꯅ ꯃꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯊꯥꯖꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯃꯈꯣꯏꯅꯦ ꯏꯅꯝꯃ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯣꯡꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯩꯗꯤ ꯃꯥꯏꯗ ꯌꯨꯉꯥꯎ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯍꯥꯏꯃꯤ꯫ ꯅꯪꯕꯨ ꯑꯗꯨꯗꯕꯨ ꯃꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯊꯥꯖꯔꯤꯕ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏꯅꯦ, ꯃꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯉꯥꯎꯈ꯭ꯔꯕꯅꯤ ꯍꯥꯏꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯦ, ꯃꯤꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯍꯥꯏꯔꯨꯕꯁꯨ ꯌꯥꯗ꯭ꯔꯦ, ꯃꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅꯤꯗꯣ, ꯑꯗꯨꯅ ꯋꯥꯒ ꯉꯥꯡꯂꯨꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯃꯈꯣꯏꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯅ ꯃꯉꯛ ꯍꯥꯏꯒꯠꯂꯤꯕꯗꯣ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯨꯉꯥꯎ ꯊꯤꯈ꯭ꯔꯕ ꯅꯨꯄꯥꯗꯨꯗ ꯂꯩꯗꯧꯔꯤꯗꯨꯒ ꯑꯔꯦꯝꯕꯗ ꯍꯌꯦꯡ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯇꯨꯝꯅ ꯃꯥꯡꯗꯧꯔꯤꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯃꯥꯅꯤ ꯃꯗꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯃꯨꯈ꯭ꯔꯦ ꯍꯥꯏꯃꯤ ꯅꯨꯡꯁꯤꯔꯩꯗꯣ꯫ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯣ ꯄꯥꯝꯕ ꯍꯦꯟꯃꯟꯕꯒꯤꯅꯤ ꯌꯨꯉꯥꯎ ꯊꯤꯔꯨꯕꯁꯨ ꯑꯗꯨꯝ ꯂꯩꯈꯤꯗꯣꯏꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯥꯝꯃꯨꯈ꯭ꯔꯦ ꯑꯋꯣꯏꯕ꯫ ꯀꯩꯗꯧ ꯄꯥꯝꯃꯨꯖꯗꯣꯏꯅꯣ? ꯃꯁꯥꯅ ꯄꯥꯝꯖꯕꯗ ꯆꯠꯆꯈꯤꯗꯣꯏꯁꯤꯕꯣ꯫
masana khangna leibada wajaragi maral thijarabani wajaba tabani hojik matamgi angangnabo nungsibada lupibani haidana tunggi wakhal ikhan khandana tawba thabaknabu kaya mathong chagadawrige masida yariba mama mapaduni ngaklibasi mama mapana phana machagi maning thonganba pamlabasu fataba thabak tawbadadi kaidawngaiда mating pangsiloidabani haibase makhoi khangdra male icha mathantani ichana haibada loire khoide haidana muktana leiraga hayeng machaduna awaphamda taraklaba mikaptuda makhoi mamittagi mapitana kapkanine makhwai aduni is ꯑꯩꯈꯣꯏꯅ ꯁꯨꯝꯅ ꯉꯥꯡꯅꯕꯒꯁꯦ ꯇꯥꯈ꯭ꯔꯗꯤꯅꯦ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯩ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯥꯕꯤꯒꯗꯧꯔꯤꯕꯅꯤ ꯁꯦꯜ ꯄꯥꯏꯔꯤ ꯃꯇꯤꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯤꯗꯤ ꯐꯖꯅ ꯎꯁꯤꯠꯇꯕꯅꯤꯍꯦ ꯃꯆꯥ ꯅꯤꯡꯉꯣꯜꯗꯨꯕꯨꯗꯤ ꯃꯤꯉꯣꯟꯗ ꯊꯣꯏꯅ ꯀꯥꯏꯖꯗꯦ ꯍꯥꯏꯔꯁꯨ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯗꯕꯅꯤꯅ ꯃꯆꯥꯗꯨꯁꯨꯅꯦ ꯅꯨꯡꯁꯤꯐꯝ 이khang ꯈꯪꯗꯦꯗ ꯑꯩꯗꯤ ꯑꯗꯨꯅꯤ ꯍꯌꯦꯡ ꯃꯆꯥꯗꯨꯅ ꯐꯠꯇꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯈꯣꯏ ꯈꯪꯂꯛꯈꯤꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯂꯣꯏ ꯃꯉꯛ ꯍꯩꯒꯗꯅ ꯆꯠꯂꯤꯕꯅꯤ ꯃꯈꯣꯏ ꯀꯥꯟꯅꯗꯦ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯑꯣ ꯏꯕꯥꯅꯤꯁꯨ ꯊꯕꯛꯇꯨꯝ ꯂꯣꯏꯁꯤꯜꯂꯨꯁꯤ ꯍꯣꯏ ꯏꯆꯦ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯂꯩꯃꯒꯤ ꯏꯃꯨꯡꯅ ꯐꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯃꯅꯥꯀꯣꯡ ꯌꯧꯅ ꯉꯥꯡꯅꯕꯗꯤ ꯉꯝꯂꯝꯗꯦ ꯃꯇꯨꯡꯗ ꯇꯥꯗꯅꯕ ꯉꯥꯡꯖꯕ ꯅꯠꯇꯅ ꯑꯇꯣꯟꯕ ꯃꯤꯒꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯁꯣꯏꯕ ꯇꯧꯔꯕꯁꯨ ꯎꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕ ꯇꯥꯕꯅꯤ ꯅꯨꯡꯁꯤꯔꯩꯅ ꯇꯥꯇꯣꯝꯊꯦꯟ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎꯊꯤꯈ꯭ꯔꯦꯗꯀꯣ ꯑꯩꯕꯨ ꯍꯌꯦꯡꯇ ꯉꯥꯏꯔꯦ ꯂꯨꯍꯣꯡꯗꯧꯕ ꯑꯗꯨꯒ ꯍꯦꯛꯇ ꯊꯣꯛꯂꯛꯇ ꯌꯥꯗꯦꯅ ꯇꯧꯏꯕ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤꯕꯀꯣ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯉꯝꯗꯦꯅꯦ ꯊꯣꯛꯂꯛꯇꯕ ꯅꯨꯡꯁꯤꯔꯩ ꯑꯩꯅ ꯅꯪꯕꯨ ꯅꯣꯡꯕ ꯇꯧꯅꯤꯡꯗꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ ꯄꯥꯝꯃꯨꯕꯤ ꯑꯗꯣ ꯎꯔꯕꯅꯤꯅ ꯌꯥꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯍꯌꯦꯡꯅꯤ ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯇꯣꯏꯁꯤ ꯑꯩꯕꯨ ꯂꯧꯕ ꯍꯌꯦꯡ ꯂꯥꯛꯎꯀꯣ ꯑꯩꯁꯨ ꯍꯜꯂꯒꯦ ꯊꯦꯡꯈ꯭ꯔꯅꯤ ꯅꯪꯁꯨ ꯆꯪꯉꯨ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯉꯥꯏꯔꯝꯃꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯌꯨ ꯊꯛꯎꯔꯅꯨꯀꯣ ꯍꯌꯦꯡ ꯍꯧꯒꯠꯄ ꯉꯝꯃꯣꯏꯕ ngambri yengi phagi nati aina haise aiba nahan makhai thingrane adobu ngasidi thakpi ganu ko luhong mayagi imanaba sing lakpanina aina hanadagi thuraba kawbanina hekta yade ado phari nang chango thengani hoi changage ado tha asu yam thakanu ko hoine changone nangbo ngasai makhai na thoklo haiba aduga haujikna chango na koi tan tali adobudi yengning bagini ado thengani chango banangsu ꯍꯣꯏ ꯑꯩ ꯆꯪꯉꯦꯀꯣ ꯇꯥꯗꯁꯨ ꯐꯖꯅ ꯍꯜꯂꯣꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯅꯤꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯇꯣꯝꯊꯤꯟ ꯃꯊꯟꯇ ꯃꯃꯥ ꯃꯄꯥꯅ ꯀꯦꯅ ꯌꯣꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯀꯔꯤꯁꯨ ꯌꯦꯠꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯁꯦꯜ ꯄꯥꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕꯁꯨ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯕꯣꯌꯥꯏꯅ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯍꯌꯦꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯀꯔꯤꯅꯣ ꯎꯊꯣꯛꯅ ꯂꯥꯡꯈ꯭ꯔꯦꯗ ꯅꯪꯁꯦ ꯀꯦꯊꯕꯤꯅ ꯍꯣ ꯂꯣꯏꯖꯔꯦ ꯃꯅꯤꯡꯒꯤ ꯏꯆꯦ ꯇꯃꯨꯕꯤ ꯂꯥꯛꯇꯅ ꯑꯃꯨꯛ ꯐꯝꯃꯤꯟꯅꯔꯨꯔꯤꯕꯅꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯌꯥꯝꯅ ꯊꯕꯛ ꯇꯧꯖꯅꯤꯡꯕꯤ ꯌꯥꯝꯅ ꯆꯔꯥꯡꯅꯕꯤ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏ ꯑꯩꯗꯤ ꯅꯪ ꯃꯤ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯕꯗꯤ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯑꯩꯗꯤ ꯅꯪꯒꯤ ꯅꯈꯣꯟꯗ ꯇꯥꯏ ꯍꯥꯏꯗꯨꯅ ꯅꯪꯁꯦ ꯄꯪꯂꯥꯡꯗ ꯂꯥꯡ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯣ ꯍꯌꯦꯡꯅꯤ ꯂꯨꯍꯣꯡꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯪꯒ ꯄꯪꯒ ꯆꯥꯎꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯪꯒ ꯃꯌꯥꯝꯁꯦ ꯃꯈꯣꯏ ꯄꯥꯕꯁꯨ ꯈꯪꯕꯤꯔꯤꯗꯨꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯃꯃꯨꯛ ꯎꯅꯅꯕ ꯅꯪꯅꯕ ꯆꯦꯟꯕꯗ ꯋꯥꯔꯤ ꯑꯗꯨꯅꯅꯦ ꯃꯈꯣꯏ ꯄꯥꯕꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯏ ꯍꯥꯏꯔꯤꯕꯁꯦ ꯕꯣꯌꯥꯏꯅ ꯁꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯣꯏ ꯀꯦꯊꯕꯤ ꯑꯩꯅ ꯅꯪꯁꯦ ꯌꯥꯝꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯛꯈꯤꯕ ꯅꯨꯄꯤꯅꯤꯅꯦ ꯅꯪꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯀꯣꯡꯁꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗ ꯃꯉꯥꯏꯔꯤꯅꯦ ꯆꯥꯅꯕꯤ ꯆꯠꯊꯣꯗ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯅꯃꯧ ꯂꯥꯛꯀꯗꯕ ꯑꯗꯨꯒ ꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯗꯅ ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯖꯁꯥꯏꯅꯣ ꯍꯅꯨ ꯊꯪꯗꯅꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯖꯅꯨꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯏ ꯍꯅꯨꯖꯔꯕꯁꯨ ꯅꯨꯄꯥꯅꯤꯅꯦ ꯑꯩꯁꯦ ꯍꯅꯨꯔꯦ ꯍꯥꯏꯗꯅ ꯅꯪꯁꯨ ꯐꯖꯕ ꯍꯟꯕꯁꯨ ꯅꯠꯇꯦ ꯁꯤꯗꯕꯨ ꯑꯩꯅ ꯏꯔꯥꯡ ꯇꯧꯔꯣꯏꯗꯧꯔꯤꯁꯤꯒꯤ ꯃꯔꯝꯁꯤꯕꯨ ꯂꯩꯕ꯭ꯔꯕ ꯂꯩꯕ꯭ꯔꯕ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯍꯩꯃꯥ ꯀꯩꯅꯤꯒꯦ ꯃꯈꯣꯏ ꯃꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯅꯅ ꯉꯥꯎꯈ꯭ꯔꯦꯗ ꯃꯃꯥꯏ ꯑꯁꯦ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯣ ꯍꯅꯨꯕꯥꯎ ꯅꯃꯥꯏꯗꯣ ꯃꯤꯡꯁꯦꯜꯗ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ ꯅꯃꯥꯏꯗꯣ ꯂꯣꯏꯅ ꯈꯨꯏꯖꯤꯜꯂꯦ ꯍꯣ ꯄꯥꯃꯨꯕꯥꯎ ꯍꯣꯏ ꯑꯩꯕꯨ ꯃꯥꯏ ꯈꯣꯏꯔꯦ ꯀꯥꯏꯅ ꯃꯥꯏ ꯈꯣꯏꯒꯦꯔꯥ ꯈꯣꯏꯔꯣꯏꯔꯥ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩꯅ ꯏꯔꯥꯡ ꯇꯧꯗꯅ ꯀꯅꯥꯗ ꯇꯧꯔꯁꯨ ꯍꯥꯏꯕꯅꯣ ꯅꯪ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄꯗ ꯏꯔꯥꯡ ꯇꯧꯔꯨꯔꯕꯗꯤ ꯅꯅꯥꯇꯣꯟꯗꯣ ꯆꯐꯨꯃꯨꯛ ꯆꯥꯎꯅꯤꯁꯦ ꯍꯥꯏꯌꯣ ꯅꯧꯇꯨꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯍꯧꯖꯤꯛꯄꯨ ꯃꯈꯣꯏ ꯄꯥꯕꯕꯨ ꯀꯅꯥꯗ ꯏꯔꯥꯡ ꯇꯧꯔꯒꯦ ꯍꯥꯏꯕꯅꯣ ꯇꯧ ꯅꯃꯥꯏ ꯑꯈꯣꯏꯕꯗꯣ ꯈꯨꯕꯥꯛ ꯐꯖꯃ ꯆꯥꯖꯖꯅꯤ ꯏꯁ ꯍꯣꯏ ꯑꯩꯁꯦ ꯍꯅꯨꯖꯔꯕꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯔꯨꯕꯗ
nupi kanana yaroidoribano ha iral ithum haira aingondagi henba kanasu leiti lekaisida aingonda leijage haidan ipi paiduna koitan tanariba leisabi tagat tekpi miyam ama leiko hayeng nang ninga mo oi he as athong na ko wai chin khreda oi ba makhoi pa ba sisu ikai ba kase kari mata phobi trapro kari no o hayeng ne namau la ka dauri ba se ket irang to bidan ingjaning dre thabak war ba ge ngai hak pa tha bani da mama yari lau tum lurasi hayeng di thabai khang yam dauri ni hai ngai khun he na cha nu pa di udena kadai lekhre ho mama na basinga ne mamangi samgoi du da pulhobani makhoi pa bana amukta kaushin biro haima adu thengle ne hojik phawba mo phari ai kaururage boyai macha nu pa tom thin bo ko bolaklammi adubo macha nu pa tom thin di yu tapta na ngauraga leimai da tutharaga leiriba mataw adu ubada boyai pa khane chenchilaklammi haima ibungo tom thin hai tom thin kori na tawri basibo sidi kam dawne hai ibungo khoi na khoi bo hing si luhongba numit aduga na khoi ni icha asibo tapta na ngauraga masa phawba phamba phawng mandana le heliba asibu na khoi bo hongnabra ne hey nupa mana yu ngauri tawraga baba aigoi na pitak banate ne baba aigoi taw tom thin cha aigoi na khamba ka yaba janate gusai makai aigoi na makut pai du na thamlibani adubu yade ekta gara law ni thak ki bai wa ne mi baba hai na koi hedi hen malabani ko natti sibo honari bra haiba sibo heng hogat pangam drabadi ai dina koi do oi na tai na ga dawri bani ko baba aigoi du di gari gi tai na rine tomthin masana thakjabuwa tomthin gi mama na basing adu yu tapta na ngaurabanina ahal lamanda kari wang angang kane haiba phau khangdana usit thawai tana bungang laklammi nupa manamo aduni aigoi di khamjaban mane yadabagi wani da baba kari wahi watano hawjik matawgi angang singsin na tawrise haibungo tari bra nangbo hawgalose ipa ga imung de janglasi shidi o mama nang utari bro sangoi rom da bukta thoklo ho kari tawrabage lak ta na ko biri basibo hai yengun he na jase tu makhong phawba thangba thokti base sibo heng hogat pangam khidraba ha lo ai khoi di changdana amukta phamung da tumhana ba tawsi as kari ma tawlu tawi basibo aina tawramani khanbaga hekta tawramni ba asi angangse aina ma thanta boy haiduna khara ke thokna yokpasida othokna ma thong chakhidra haimi hai bungo se na khong du kitang thanga use se tom then yo ngauri gadai dun ne leri shibo o balem nusibi na jana leri shibo gadai dun na janga si di kitang ngauri showe ya de ma kitang ngau ni nang kitang ngau ni bana ima na ja khong se chat pangam na ja bu bobiroi ma is nang bo ngang ma cha na sa ne na samu mu hek chawi aina boba ga ngam jaba chat na ti makhoi baba se na cha sia khara phajana sambiro kai dog ya mi no khraga ikhoi ijat ka loina mang ba tar hayeng luhongba ne hairaga tawri ba mong se hai ibungo se na khoi su thengi halo hayeng do ngan hek lang na ro na khoi na taw si tum halo rage ko nupa mana fere ma ne fere ai khoi anjarage ma idau maya adu de mapu na tala bani na hanbada bani na hala sine adu de maya nupa mana mo fere hala si asum na haina raduna tom thin gi mama na basing adu han khirami mathang gi numit ni luhongba lekai gi miyam koding mak irang lang nei mahai phajaba ning theiba phirol kari set ka dage haiduna athoi ahen ta na bagi mata gum yeng narami adubu tom thin di tumba phawba hawgallo haiba yaramdre ke thabina haima ibungo nang ba hawgallo nia thenge ne nang bo ngai hak lai rabadi mi loina sunna laknarage hairani nang bo ha ibungo haima kari ngang no ni masibo ko wirang ta di masibu tom thin yamna tan na khomai kari noi ma asok yang ngan hodore sibo hai ngan banati thing labani nang bo na mi nakarok chak yung labani niya ngasi haiba numit chiri nang suya hawdo khara ngan badi yai dana ngasi siya nang gini ne luhongba si bungo adu oira kai doragi ma chatlom ta ai tum set phadrem ta tum ki isa si dik ti eba
เตียกันนี่นั่งเตียกันนี่บะนั่งงารังนี่อยู่ตั้งแต่ทั้งจิลก็น่ากินนักคงพอบททางบททุกแต่บ่มาไกอะดูก็เขาจริงนะอีสาอีเตียกที่อีไก่ให้ไอ้น่ะรู้นะตรงมันดันนั่งโกน่าวเจ้าเลยก็น้องไอ้เสียมีกี่มามังจะโจปีอ่ะมีหลังนะบ้าห้องไหนเขากัดตัวนี้มากี่ปงหัวนั่งบัวไอ้ก้อยหมากี่สระสิดีบ่โหเขาเดาก็เจอเลยก็รีนุคงเดโหอะดูไหมนะให้น่ะบักขรายาระที่ไพ่ดันนะจัลน่ะซาดูอามุกแต่อีดูไหมถ้าจะรู้อีมานี่สิ่งทำมิรำลับนี่ตอมเทนยามนะตันนะเขากัดตัวเนี่ยจัดเครามีนักกลอามารมดันนุ่งสีเลยนิ่งที่นักเกระดูนะเรซันพริดลิดควางดันนะทำบาเลขกพันเอกเซตอามาดีนิ่งที่ระบกบดะกะจิงเลยหับไลบักตะมาเลียมเลยสานนำดูนะโอยดะจิลลิบันนาจงนักะนิ่งที่บันิยิงบักิเปียนบันไอคิดรีสำลังนักะนิ่งที่บันิสนากิมาทักดะตำพาทินบักุมโอยครีงสิกินุมิตะมียามปุ่มประสุติลเลรีนุ่งสีเลยกิสมังดะนุ่งสีเลยนะอิมาบ้าไอพะเจระบระไลมามาดีอิโบฮัลมาเจ้าวันนุ่งสีนิยิงดูนะมิดกีปีตารักตันนะบุขในดูนะไฮรีอิโบฮัลนะพะเจอีจางสินะอีเฮนะพะเจงสิกิมิกุบซีโอยรักกันอีขันบดอีปาไลมานะพะเจอีจางสิดีอุนทกนะพะเจกรีเมมานะไฮไลมานักคุยกีบอดูบลักจิบระเนี่ยกรีนุเทงิดาเขาจิกพาวบลักจิบเดียอินามาเฮ้ยหลักปะบุดีมาทำเสียอะไรบ้างใครดูหรือเปล่าคังดีเขาจิบพาวลักดีมาป่าเดมีไม่ยามนะปิกทะเลาเลยเนี่ยเฮ้ยเต็มไอ้สมาป่าเดทุกละก็ไงเด็กเฮ้ยมาเคยป่ามาป่าเดทุกปีรู้อะดูก็ไงปีรู้มีไม่ยามสุนัติละวันนี้นะสมนะให้นั่นยังไงดะบอลละไอ้ให้ดูนะไม่ยามมาดูบอลกีพัมหลังเดพัมมาลามีตอมเทนมาเกี่ยวกับนบียูตับตาเนทักจิลากามาซาโดไฮรีตองเนจังลักลามีมาตัวอดูอุบดาเตลิบามียามาดูนังเนรักลามีนุปียามันนะให้มาใครมาตัวเนตัวรักลีบาสิบฮัริลูฮงบันมิจิตาพาวไม่อยู่เสียตับตาเนทักลักละอินเตอริเสียอามันนะโมเฮ้ยนี่ใครมาตัวเนชิดียอิมานะปอกปะตะเกอามุกตะบออุเซตริเนตอริเสียฮัริอีเซลไปอินาคนเลยไฮดันมาคุยในตัวนี้มาตัวบัดก็น่าจะสุยเอละหรือขันบากินีเนี่ยมาจานไปยงเอาบะเสียยูงเอาหรือสุงเอาหนูปรักลีบะเสียเฮ้ยนี่ก็รีมาตัวนั้นมาคุยกันสิบ่เสียไปบุกปานาบะสิดีพานาอารานบะสวยบะตัวบะสุก็รีมาตาไฮเดอร์ขันบรักกะรีสิบ่ของดับระไฮมีต้องนารีบะสิบ่อามานามุอะตัวนี้เจียนางบุอันทุกปกิมาตัวไฮบะตัวนี้เนี่ยตัวเสียสิดาบุมาจานิงอเลยเสียท่าจะนี่ตัวไฮเนี่ยขันลีบะเสียสิเนี่ยไอ้หนึ่งอักลีบะสิไอ้ดีสุนทรกันเนี่ยไฮบะเสียน่าหานะขันละบันนี่ตัวริสิอุริตนะมาสักเสียไอ้ดีหลักตุ่มหลักจะนิ่งดับมาคุยกี่โมงสิดาอะดูวันเนี่ยเล็กไก่ทองดอกนี่ขันละกะให้ยังไอ้กี่จากีทองดอกว่าทองว่าดิขันบักกี่หลักลีบันนี่อะดูนี่ตัวริสิยังไงพัมบะสิเผาพัฒนาพัมบังอัมเดรตัวริสิยิงจะนิ่งเลยด่าตัวริบมาตัวสิสมนติลีบามียามาดูมาพัมคดีงังนะดับเลยรักจีเซลไปเป็นตัววันนี้นะพงนังงังบสุงงัมดับกุมเตามาพิเมนระดูนะตุมินจิบอนงังนารีบอร์เซนับนะตอมเทนบุนิ่งที่นะมาพัมจานะพัมมาลาบกิตงดาให้รักลามีตัวมันนะบอร์สุพัมดาพัมลาบันีนะมายามไกน่าต้องปุถุปีรักไปยาระนี่ปุถุปีโรนุปีมันนะนึกสิเร่เล่ามาปาดทุกเลยสิเฮ้ยนุ่งสีไรสมังดาลูหงพัมดาทุกลักลามีเตลิบามียามาดูนะนุ่งสีไรได้ยังนรักลามีให้นารีพะใจนิ่งที่ใจอะดูว่าตอมเทนดีลูหงพันนะดูดาพัมนะมาซาดูไฮรีตัวรามีตัวมันนะส้มดาพะไม่เบี้ยมกอรีมาตรงนั้นตัวริบสิเดียตอมเทนมาซาดูยูทักมันเขบันนะฮันโดรักเกตัวรักลามีอามาดียูกิมานำนะบอร์เซนับพาวบะพิจินำมันต้นเมลามีตัวริบมาตัวดูอูบดาบอร์กิมามาดูจังสิลักลามีกอรีนุตัวริบสิบ่อิมากิมัวภาษาหน้าพัมมุนนังบ่อิมาจบไปยาติกวยบุงเขาจิไม่ยากผมน้ำมักตินมาเลยครับบัดนี้กอรีนุนั่งในตัวริบตัวบ่ไอ้นางภาษาไอ้นาซีทุกกันเนี่ยไฮดานะไฮระบันนะโจโหไม่ป่าบ้าอามุกตะลักปีโอกอรีตัวริมายังงูตัวนั่นจานุปาเสียอยู่ทักจิลอาบมาลีเนี่ยไอ้ดิ่งอาศัยไม่แค่ข้างลุดิมาคุยป่าบสู้อยู่ทักพิรักลับรักกอรีมาคุยนับป้านะจานตัวริสิบุกอรีนุให้วานี่บ่ใหญ่ยูเงารีตัวตัวนะมาจ่าได้ใจรักลำมี
Hai, ipagi mga tomte. Karino ni nang natawri pa sibo? Nga siya sinang giluhongba niya. Nang mo karino nang natawri pa sibo? Nga say makay, miyam aduso sauning lami. Ado ba tomten na, handoke tawrapagi matawado ubada, hena saunaraklami, nupi mana. Hera, sidi karamba makagiluhongba no? Lekay kulpali kang dabro noy bo, siyal pay, tawba nga mi hay to na bu, sigumba li sa sibu, kanana tawba hong na ba no ba sibo? Mayam, sigumba pata ba si, amok ta tingaw si mayam. Nupa mana. Masidi, nga say makayeng ka hay da ni yingba. Ay ko'y gilekay sibu si tabani. Hera mamay ni. Nachano pa si buluhong balak pada, yu takta na ngawar galak pa sibu, kanana hong na ba no da sidi. Lekay sibu si tabani. Aman na mo. Mani, mako'y gisaya, lekay pali kang tabagini. Ay ko'y bu si tabagini. Ibohal na. Mayam, amok tatatabi ko. Mama toma. Nachano pa siya, kitang pibam jadramani. Ang nga nigi kundo pa rin do. Amok tatuna hugnahan do na luhong ba siya, lusin na ba tawar si? Mama, natrabadi, miyama si nahurak do na luhong ba si kay batari. Tuon ba na? Ay bohal. Ay siya, nasi nga rang taluhong ba tsalak pa natin ko. Nagkoy gi sigong maluhong ba matawas si di. Ay amok tatay na zarak tre. Ay bora sige man akwaw ba tiyang mangamdre na hey. Ay bohal tangda, karino ba, nuwi na kali ba si mo? Layma na. Mama, sawin. Mama warawin. Mama giseldo, ay ko'y karagi hinahanap lagi. Ado, luhong ba si Dangdi, kitang tuna lotion biro mama. Kaya tabi na, ay di niya, pupin, mako'y napana chasi. Machana wakal tadra baso. Mapa may itaw-taw na lay basi na, karasin na gadrahay naga, mapaso yaw ni yutag lagalaki basi bu, nati. Mako'y pababu, horen yung na, niya nata na halagatak pa siya. Yam na ngay ngambita bro. Napima na. Yari. Nako'y giluhong ba siya? Nako'y mo nga niya na nagkuhong ban. Haujiksu, nako'y gi mo nga niya na rita na. Ado ba nako'y nalagay si budi, haujik pao pagidi, o si tiba. Ado ni, luhong gani hay na pao pang ledo na. Lekay miyam hukta na, looy na maglang na rin. Ado gadi, nako'y gi matong hukta ba mataw si, iyeng mulaw hay baga tsak man na rin niya, tawri si diya. Mayam, ko'y gi lekay si bu, asok yam na usita ba si di, iya janing di mayam. Nupama na tuglak to na. Ine, mama, imo nga ni magtabir. Haujik, bora siya, musa si pamangamdra. Ado na nako'y giluhong ba si yawra rin. Ado na mayam pum na maghan batari. Ama na mo. Nati, luhong ba tukay ganda ba ni, tukay ganda ba? Mayam, ko'y pumako'y na asok wasita ba si di, iyade hay ba ito maghangan ganda ba ni? Mani, ahal sing na hay na balik. Sari ngay dagi hiwhay ba ni? Ado na tawdog asi togli ngay da. Ko'y na matikja na warak ko ba na chungga ningi. Mayam, lao, mako'y giluhong ba siya, tukay si. Tili ba miyama do? Amata oy na chetok na raklami. Kaya tabi na, mayam, ko'y nandiyan, ko'y ba magtangagpi? Luhong ba si dadi, tugay bigan no mayam? Nupiya man na, hay, kaya tabi ya. Nangya hay dyan on jabado na chanabi yaban natin ya. Haujik lay kay miyam sing, may hawdo na sawri ba ni? Nanggi tato ni yaban dyan natin ko. Nanggi tato, nanggi na puroy ba na tawuso? Ko'y na tiyangga na ba natin? Inama, ay mayam da amukahan na hay dyan. Pum na magsaya, ay nalan mangagtan. Ichabu, mama ay napisak pikling ay dagi. Magi maning tatawhan to na lakpa na maram oy to na nga siyasum na tokli ba ni? Hay, yadi. Nang nahujik ta da soy raga, ko'y nangakpi daw nati. Mi bahalo raga, soy ri hay biya bro, ha? Nako'y gisaya, taugiyaw na tawri ba ni? O sitri ba ni nako'y gisaya? Layman na, mayam, amok na taptabi ay naso ay jari, ko'y lan jari. Mayam saubiran, ko'y lekay si bu usit jata ba din na jari. Adobo, nupi aman na. Usit pagirado diya. Nako'y nalagay miyam bu, pao jelaga luhong ba namin chida, bor nupa siya. Mayo taapta na ngawraga, masapaw mo pamangamdri ba siya? Ibohal na, mayam, ay naso, amugkahan na hay jari. Ko'y ba magtangagpi, ko'y lan jari. Mayam, luhong ba si Dangdi, mapungpa na lusin ba yahan biyo mayam na? Nupama na, tada, nga sige mong siya di, karakazi kay bahay dutokli. Ado na miyam masiso, may hawam kay saw na rin. Ado na luhong ba siya? Yam na lim na, suway da lusin man na para ni. Nako'y na luhong gihayra ka na. Numit apaba may yaglaga. Nako'y gi mo nga niya na raguhong. Ado ba nga sige di yara roy. Imong anina, hayja ba yaba hayjari. Ado ba miyam ado di, yaba ko balay kidri. Matawa do ubada, ikay ba na pamba pao pa ngamdra ba nung siri. Mayam da makutlo na do na hayjarak lami. Mayam, ko'y ba sawi ba? Ko'y nalaan bagin. Ko'y sawzati. Ado bo, ikay ba nang laba ko'y ki imo nga ni sige kalaga. Aroy bo oy na. Ay ki ipuray bo oy gadaw ba siga. Wa amatang dahay na jahawgi. Masigi matong miyam na pamo do pang tukjagi.
ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯩꯅ ꯃꯤꯌꯥꯝꯗ ꯍꯥꯏꯔꯛꯂꯕꯗꯗꯤ ꯃꯤꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩꯅꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯔꯩꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯁꯨ ꯀꯌꯥꯅꯤ, ꯑꯗꯨꯕꯨ ꯃꯊꯣꯡ ꯆꯥꯗꯕ ꯑꯃꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯟꯊꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯨꯡꯁꯤꯔꯩ ꯃꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯇꯣꯝꯊꯤꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥ ꯇꯣꯝꯊꯤꯟ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯌꯨꯁꯦ ꯊꯛꯅꯅꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯂꯨꯍꯣꯡꯕ ꯑꯁꯦ ꯊꯤꯡꯂꯔꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯍꯥꯏꯕꯗꯨ ꯃꯁꯤꯔꯣ? ꯇꯣꯝꯊꯤꯟ ꯌꯨ ꯉꯥꯎꯔꯤ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯩ ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦ, ꯅꯠꯇꯦ, ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯎꯕꯤꯔꯤꯁꯤꯕꯨ ꯀꯔꯤ? ꯅꯠꯇꯦ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯤꯗ ꯃꯌꯥꯝꯅ ꯑꯁꯨꯛ ꯌꯥꯝ ꯍꯣꯡꯍꯟꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯃꯥ, ꯀꯗꯥꯏ? ꯀꯨꯟꯗꯣꯗꯨ ꯍꯨꯒꯠꯂꯨ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯁꯤꯗ꯫ ꯇꯣꯝꯕꯅ ꯀꯗꯥꯏꯗꯒꯤ ꯑꯩ ꯃꯗꯨ ꯉꯝꯖꯔꯔꯣꯏ ꯍꯧꯖꯤꯛꯇꯤ꯫ ꯇꯥ ꯇꯣꯝꯊꯤꯟ, ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯔꯣ ꯏꯕꯥꯅꯤꯅ ꯋꯥꯅ ꯉꯥꯏꯖꯔꯛꯈꯤꯕꯗꯣ? ꯃꯤꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯃꯉꯥꯎꯊꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯥꯏꯅꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯃꯗꯨ ꯇꯥꯔꯨꯗꯦ, ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ, ꯄꯟꯊꯨꯡ ꯌꯧꯒꯦ ꯊꯃꯣꯏꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯄꯦꯜꯂꯦ꯫ ꯑꯁ ꯅꯨꯡꯁꯤꯔꯦ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ꯫ ꯃꯤ ꯃꯌꯥꯝꯅ ꯉꯥꯡꯕꯁꯦ ꯇꯥꯔꯕꯗꯤ ꯌꯥꯔꯔꯣꯏ, ꯀꯗꯥꯏ? ꯑꯩꯉꯣꯟꯗ ꯀꯨꯟꯗꯣ ꯆꯠꯂꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ꯫ ꯑꯩ ꯉꯝꯃꯣꯏ, ꯑꯩꯅ ꯐꯅ ꯅꯨꯡꯁꯤꯕ ꯑꯣꯏꯖꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯦ, ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ ꯌꯥꯗꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯣꯏꯗꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯗꯧꯔꯤꯕꯅꯣ? ꯅꯪ ꯁꯤꯗꯤꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯥꯛꯄ꯭ꯔꯣ? ꯑꯩ ꯀꯅꯥꯃꯇ ꯃꯋꯥ ꯂꯧꯗꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯇꯣꯝꯊꯤꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏ ꯍꯥꯞꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨ ꯅꯨꯡꯁꯤꯔꯩꯒꯤ ꯌꯦꯡꯅꯔꯒ ꯇꯨꯃꯤꯟ ꯂꯩꯅꯔꯝꯕꯗꯨ ꯇꯣꯝꯊꯤꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯛ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯍꯥꯏ, ꯀꯔꯤꯅꯣ? ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯅꯨꯄꯤ ꯑꯃꯅ, ꯃꯥꯅꯤ, ꯇꯥꯗ ꯏꯕꯣꯍꯜ, ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯩꯒꯤ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯑꯁꯤꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯤꯗꯤ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯔꯣꯏ꯫ ꯃꯌꯥꯝ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯁꯦ꯫ ꯃꯌꯥꯝ ꯑꯗꯨ ꯍꯧꯗꯨꯅ ꯍꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯆꯩꯈꯥꯏꯗꯨꯅ ꯂꯪꯈꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯂꯨꯍꯣꯡꯕ ꯑꯗꯨ ꯀꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯃꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯩꯃ ꯑꯃꯗꯤ ꯏꯕꯣꯍꯜ ꯑꯃꯁꯨꯡ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯅꯨꯡꯁꯤꯔꯩ ꯃꯈꯣꯏ ꯑꯍꯨꯝꯇ ꯉꯥꯏꯍꯧꯔꯝꯃꯤ꯫ ꯂꯩꯃ ꯀꯞꯇꯨꯅ, ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ? ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯗꯨꯅ ꯑꯁꯨꯝꯅ ꯐꯪꯍꯜꯂꯤꯕꯅꯣ? ꯍꯦ ꯏꯁꯣꯔ, ꯅꯆꯥꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯔꯣ? ꯅꯨꯡꯁꯤꯔꯩꯅ, ꯏꯃꯥ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯆꯥ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯐꯠꯇꯦ ꯈꯪꯂꯕ ꯅꯨꯄꯥꯗꯨꯅ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ, ꯃꯥꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯈꯤꯕꯅ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯈꯤꯕꯅꯤ ꯏꯃꯥ꯫ ꯕꯥꯕꯥ, ꯅꯆꯥ ꯂꯥꯟꯖꯔꯦ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ꯫ ꯉꯁꯤꯗꯤ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯅꯆꯥꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯜꯂꯦ꯫ ꯏꯕꯣꯍꯜꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯔꯩ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯏꯆꯥ ꯅꯤꯉꯣꯜ ꯅꯊꯟꯇꯅꯤ, ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕ ꯏꯆꯥꯅ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯎꯅ ꯈꯪꯅ ꯈꯥꯝꯍꯧꯗꯕꯒꯤꯅꯤꯅꯦ꯫ ꯏꯆꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦꯅꯦ, ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯅꯤꯅꯦ꯫ ꯅꯠꯇꯦ ꯄꯥꯕ ꯑꯃꯗꯤ ꯏꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ, ꯄꯨꯝꯅꯃꯛ ꯅꯆꯥꯒꯤ ꯏꯔꯥꯜꯅꯤ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ, ꯕꯥꯕꯥ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯤꯁꯤꯒꯦ? ꯏꯃꯥꯅ ꯅꯥꯄꯜ ꯇꯧꯔꯨꯕ, ꯁꯦꯜ ꯄꯥꯏ, ꯇꯧꯕ ꯉꯝꯃꯤ, ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯀꯅꯥꯅꯕꯨ ꯌꯦꯠꯀꯅꯤ ꯍꯥꯏꯅ ꯉꯛ ꯍꯩꯒꯠꯂꯨꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯊꯛꯇ ꯏꯁꯣꯔ ꯂꯩ ꯍꯥꯏꯕꯁꯦ ꯎꯠꯄꯤꯔꯔꯦꯅꯦ ꯏꯆꯥ ꯊꯣꯏꯕꯤ꯫ ꯏꯆꯥ ꯂꯥꯟꯗꯦ, ꯏꯆꯥ ꯀꯔꯤꯁꯨ ꯂꯥꯟꯗꯦ, ꯃꯃꯥ ꯑꯩꯅ ꯃꯆꯥꯕꯨ ꯅꯤꯡꯊꯤꯅ ꯁꯦꯝꯂꯛꯇꯕꯒꯤꯅꯤ, ꯏꯆꯥ ꯁꯦꯝꯕ ꯁꯣꯏꯕꯒꯤꯅꯤ꯫ ꯃꯃꯥ ꯑꯩꯅ ꯏꯆꯥꯅ ꯑꯔꯥꯟꯕ ꯇꯧꯔꯕꯁꯨ ꯑꯗꯨꯝ ꯌꯥꯗꯨꯅ ꯂꯩꯈꯤꯕ ꯊꯤꯡꯈꯤꯗꯕꯅꯅꯤꯅꯦ꯫ ꯃꯃꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯐꯅ ꯄꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯎꯁꯤꯠꯄꯤꯗꯧꯔꯤꯒꯦ? ꯍꯌꯦꯡꯃꯛ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯁꯤ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯊꯕꯛꯁꯨ ꯈꯔ ꯇꯧꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯥꯅꯤ, ꯍꯥꯏꯖꯒꯗꯕꯅꯤ, ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛꯁꯦ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯑꯩꯅ ꯃꯤꯌꯥꯝꯗ ꯅꯥꯄꯜ ꯇꯧꯅ ꯍꯤꯡꯂꯨꯕꯒꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯋꯥꯔꯛꯄꯤꯕꯅꯤ꯫ ꯑꯩ ꯈꯪꯉꯦ, ꯑꯩ ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯖꯔꯦ꯫ ꯕꯥꯕꯥ, ꯏꯃꯥ, ꯄꯨꯝꯅꯃꯛꯁꯦ ꯅꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕꯒꯤꯅꯤ꯫ ꯅꯆꯥ ꯑꯩꯅ ꯁꯤꯖꯈ꯭ꯔꯒꯦ ꯏꯃꯥ꯫ ꯏꯕꯣꯍꯜ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯗꯨꯅ, ꯍꯥꯏ ꯏꯕꯦꯝꯃ ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯏꯆꯥꯅ ꯁꯤꯔꯨꯒꯅꯤ ꯍꯥꯏꯒꯦ? ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯕꯅꯤꯅ ꯂꯥꯟꯗꯕ ꯍꯧꯅꯕ꯭ꯔꯅꯦꯍꯦ?
ꯑꯗꯨꯕꯨ ꯂꯥꯜꯂꯨꯔꯦ ꯍꯥꯏꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯕꯗꯨꯅꯤ ꯃꯔꯨꯗꯤ꯫ ꯍꯌꯦꯡꯃꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯅꯃꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯁꯤ꯫ ꯃꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯛꯀꯅꯤ꯫ ꯃꯃꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤ꯫ ꯅꯆꯥꯁꯤ ꯉꯁꯤꯗꯤ ꯅꯪꯒ ꯈꯔ ꯇꯨꯃꯤꯟꯅꯔꯣ꯫ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕ ꯌꯥꯗꯦꯀꯣ ꯅꯆꯥꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯕꯦꯝꯃ ꯂꯥꯛꯑꯣ, ꯏꯃꯥꯒ ꯇꯨꯝꯁꯤ ꯉꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯕꯣꯍꯜ, ꯂꯩꯃ ꯑꯃꯗꯤ ꯅꯨꯡꯁꯤꯔꯩ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯝꯃꯤ ꯑꯃꯗꯤ ꯀꯦꯊꯕꯤ, ꯄꯣꯌꯥꯏ ꯑꯃꯗꯤ ꯇꯣꯝꯊꯤꯟꯕꯨꯁꯨ ꯀꯧꯗꯨꯅ ꯃꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤꯅ ꯃꯤꯌꯥꯝꯗ ꯇꯧꯈꯤꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯍꯥꯏꯖꯔꯕꯗ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯝꯊꯤꯟ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯈꯤꯔꯝꯗꯦ ꯑꯃꯗꯤ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯗꯨꯅ ꯅꯤꯁꯥ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯗꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯤꯌꯥꯝꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯗꯨꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫